ꯇꯣꯉꯥꯟꯕ Facebook account ꯑꯃꯁꯨꯡ page ꯊꯥꯒꯠꯅꯔꯛꯄ post video ꯈꯔ ꯃꯌꯥꯝꯗ share ꯇꯧꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯔꯦꯕꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯗ ꯇꯦꯛ ꯇꯧꯔꯒ ꯊꯥꯒꯠꯂꯛꯄ post ꯑꯃꯃꯨꯛ share ꯇꯧꯖꯒꯦ ꯂꯨꯆꯤꯡꯄꯣꯔꯦꯜ ꯂꯥꯟ ꯉꯥꯏꯅ ꯌꯦꯛ ꯁꯂꯥꯏ ꯁꯥꯒꯩ ꯌꯣꯟꯊꯣꯛꯄ ꯃꯤꯑꯣꯏꯗꯨꯒ ꯄꯟꯗꯤꯠ ꯈꯔꯗꯨꯒ ꯃꯈꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁ ꯈꯔꯗ ꯑꯃꯗꯤ CSCꯗ आधार voter ID ꯃꯤꯇꯣꯞꯇ ꯁꯥꯒꯩ ꯌꯣꯟꯕꯁꯤꯡꯁꯤ ꯁꯦꯡꯗꯣꯛꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯣꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯗ ꯇꯦꯛ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯄꯟꯗꯤꯠ ꯂꯣꯏꯁꯪꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯄꯟꯗꯤꯠ ꯂꯣꯏꯁꯪꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯁ ꯑꯗꯨ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯅꯤꯄꯨꯔ ꯄꯟꯗꯤꯠ ꯂꯣꯏꯁꯪ ꯃꯔꯨ ꯂꯣꯏꯁꯪꯒꯤ ꯌꯥꯊꯪ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯄꯟꯗꯤꯠ ꯂꯣꯏꯁꯪ ꯍꯥꯏꯔꯤꯕꯁꯤ ꯄꯦꯂꯦꯟꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯪꯁꯊꯥꯟ ꯑꯃꯈꯛ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯃꯗꯨꯗꯤ ꯇꯥꯡ 3 ꯊꯥ 5 2024 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯌꯨꯝꯅꯥꯝ ꯏꯔꯥꯏ ꯂꯣꯛꯄꯅ ꯍꯪꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯈꯪꯍꯜꯂꯤ ꯁꯥꯡ ꯁꯦꯔꯧ ꯄꯥꯠ 3ꯗ ꯂꯩꯕ ꯀꯨꯃꯥꯔ ꯃꯥꯂꯛꯀꯥꯔꯒꯤ ꯂꯣꯏꯅꯕꯤ ꯖꯔꯃꯥ ꯃꯥꯂꯛꯀꯥꯔꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯤ ꯊꯧꯕꯥꯜ ꯍꯥꯎꯈ ꯇꯥꯕ ꯌꯨꯝꯅꯥꯝꯗ ꯂꯥꯄꯟꯗ ꯅꯞꯆꯕ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕ ꯁꯥꯒꯩ ꯊꯧꯕꯥꯜ ꯍꯥꯎꯈ ꯇꯥꯕ ꯌꯨꯝꯅꯥꯝ ꯄꯦꯕꯅ ꯌꯥꯕꯤꯔꯕꯅꯤꯅ ꯃꯅꯤꯄꯨꯔ ꯄꯟꯗꯤꯠ ꯂꯣꯏꯁꯪꯅꯁꯨ ꯑꯌꯥꯕ ꯄꯤꯔꯦ ꯖꯔꯅꯥ ꯃꯥꯂꯛꯀꯥꯔꯒꯤ ꯌꯦꯛ ꯁꯂꯥꯏꯁꯤ ꯅꯤꯡꯊꯧꯖꯥꯗ ꯇꯤꯜꯂꯦ ꯍꯥꯏꯅ ꯂꯧꯔꯦ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤꯕ ꯄꯟꯗꯤꯠ ꯑꯆꯧꯕ ꯃꯅꯤꯄꯨꯔꯤ ꯄꯟꯗꯤꯠ ꯂꯣꯏꯁꯪ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯑꯗꯨꯒ ꯃꯊꯛꯇ ꯁꯍꯤ ꯇꯧꯔꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯁꯍꯤ ꯇꯧꯔꯤ ꯄꯥꯕꯗꯤ ꯃꯥꯒꯤꯁꯦ ꯄꯥꯕ ꯈꯔ ꯋꯥꯔꯦ ꯌꯨꯃꯥ ꯏꯔꯥꯇꯣꯠ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯅ ꯏꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯅꯣꯇꯤꯁ ꯑꯁꯤꯗ ꯄꯜꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯔꯣꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯟꯗꯤꯠ ꯂꯣꯏꯁꯪꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯅꯤ ꯄꯥꯕꯗ ꯑꯃꯁꯨꯡ ꯇꯥꯕꯗ ꯃꯌꯥꯝꯗ ꯆꯃꯝꯅꯕ ꯐꯥꯎꯍꯜꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯖꯥꯗ ꯑꯣꯜꯂꯦ ꯍꯥꯏꯕꯒꯤ ꯅꯣꯇꯤꯁ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯅ ꯍꯥꯏꯔꯛꯄ ꯄꯣꯁ ꯑꯃꯃꯨꯛ ꯁꯤꯌꯔ ꯇꯧꯖꯒꯦ ꯇꯧꯅꯤꯡꯕ ꯂꯣꯏ ꯌꯥꯔꯕ ꯇꯧꯔꯤꯁꯦ ꯐꯥꯒꯤꯔꯣ ꯇꯧꯔꯤꯁꯦ ꯈꯨꯄꯥꯛ ꯆꯥꯔꯛꯀꯅꯤ ꯄꯟꯗꯤꯠ ꯂꯣꯏꯁꯪ ꯀꯥꯏꯅ ꯁꯣꯝꯗ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯀꯟꯅꯕ ꯊꯋꯥꯏ ꯊꯥꯅꯔꯤ ꯑꯗꯨꯒ ꯅꯣꯏꯅ ꯃꯤꯇꯣꯞꯁꯤꯡ ꯃꯩꯇꯩ ꯌꯨꯝꯅꯥꯛ ꯑꯣꯟꯊꯣꯛꯇꯅ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯊꯨꯅ ꯁꯦꯡꯇꯣꯔꯛꯎ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯐꯔꯛ ꯌꯥꯝ ꯊꯤꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯅꯣꯇꯤꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯌꯔ ꯇꯧꯔꯛꯂꯤ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯣꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯃꯨꯛ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯑꯅꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯀꯔꯝꯅ ꯀꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯄꯣꯁ ꯇꯧꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯏ ꯄꯥꯎ ꯑꯃ ꯑꯃꯨꯛ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯍꯥ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯂꯦ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯍꯥ ꯑꯅꯤ ꯊꯥꯗꯣꯔꯛꯇꯕꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ MLA ꯈꯨꯗꯤꯡꯃꯛ ꯀꯧꯗꯨꯅ ꯈꯟꯅꯈ꯭ꯔꯦ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯌꯥꯎꯕ ꯆꯠꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯅꯍꯥ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤ ꯐꯥꯔꯒ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯠꯊꯔꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯍꯥ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯑꯣꯄꯣꯖꯤꯁꯟꯒꯤ ꯌꯥꯎꯅ MLA ꯈꯨꯗꯤꯡ ꯀꯧꯗꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯍꯥ ꯑꯅꯤ ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈꯤ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯍꯥ ꯑꯅꯤ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯑꯃꯗꯤ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯇꯁꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯛꯁꯤꯟꯅꯕꯁꯨ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 23ꯇ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯃ ꯌꯥꯎꯅꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯅꯍꯥ ꯑꯍꯨꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯉꯔꯥꯡ ꯑꯥꯔꯃꯤꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯈꯤ ꯑꯃꯔꯣꯝꯗ ꯊꯥꯗꯣꯔꯛꯇꯅ ꯂꯩꯔꯤꯕ ꯅꯍꯥ ꯑꯅꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯇꯤ ꯁꯥꯔꯠ ꯂꯤꯠꯄꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯐꯣꯡꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯅꯍꯥ ꯑꯅꯤ ꯑꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯁꯦꯡꯕ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ ꯏꯌꯥꯝꯕ ꯈꯣꯏꯅ ꯄꯥꯝꯂꯤꯕ ꯇꯥꯄꯤ ꯑꯁꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯑꯃꯨꯛꯇꯗꯤ ꯑꯊꯨꯕꯗ ꯈꯟꯅꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯑꯃꯁꯨꯡ Xꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯍꯥ ꯑꯅꯤ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯊꯝꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ
नहा अनि असिबु टेक्ता कायदना कन्नबा लैंगांगना अकनबा थबक लौखटली हाइरि बनबा याबदि न्यू कैथेल मानबीदा पांगथोकपा स्टाफ सिलेक्शन कमीशन SSC जनरल ड्यूटी की रिक्रूटमेंट अमा सरुक यानबा थौबाल डिस्ट्रिक्टगी नहा अहुम था असि कुंत्रेत मयुमदगी थोखिबनी अदुबु लंबीदगी मखोयबु कुकी खुलाई पाइबसिंगना किडनैप तौखिबगा युमगा पाव फाउनबा ngamखिदबनी अदुबु मथंग नुमिति अयुक्ता मखोई अहुमगी मनुंगदा निंगोंबम जॉनसन कौबा अमा आर्मी ने रेस्क्यू तौरगा पुलिस ता छिनरखिबनी अदुगा ओइनाम थोइथोइ अमसुंग थोकचोम थोइथोइबा कौबा नहा अनि नंगसी फावबा थादोरक्तना लैरिबनी अमरोमदा CM सेक्रेटरीता चीफ मिनिस्टर नोंथोंबा बिरेना चेयर लौदुना नहा अनि किडनैप तौखिबगा मरि लेनना पांगथोखिबा मिफम अदुगी मतंगदा मणिपुर प्रदेश कांग्रेस कमिटी MPCC की प्रेसिडेंट कैसा मेघचंद्रन थादोरकपा वीडियो अमदा कांग्रेस की माइकैदगी अथुबा मतमदा कुकी मिलिटेंट सिंगना फाजिनदुना लैरिबा अंगांग अनि असि अथुबा मतमदा टेक्ता कायदना थादोरकनबा स्टेट लैंगाकना अंगम होटनबा तक्सिलमखि महांगना मखाताना फुंगतोखिबदा स्टेट लैंगाकी माइकैदगी सेंटर गवर्नमेंट निंगथिना कन्विशन तौदुना शांति हंजिलनबा अमदि फाजिनखिबा नहा अनि असि टेक्ता कायदना थादोंनबा सेंट्रल गवर्नमेंट लौबा याबा थबक अथुबा मतमदा लहोनबसु कांग्रेस की माइकैदगी थमखि महांगना फुंगतोखिबदा MPCC की मीडिया मखादा ngasi PCC की ओइबा मिफम अमा कांग्रेस भवन द पांगथोखि मिफम असिनसु हौजे कुकी खुलाई पाइबसिंगना फाजिनदुना थमलिबा नहा अनि टेक्ता कायदना थादोरकनबा ताक्सिनबा यावना स्टेट असिदा तंगदु लैतादना लैरिबा असि अथुबदा महौसागी पुंसीदा हंजिलनबा माइकै अनिदा अपील तौबा हाइना लेपनखि हाइनसु के मेघचंद्रना फोंदोखे अतोपा ई पाव अमदा लैसांग हिदेंदा लांगबन चरा तंबगी थौरम पांगथोखरे थीबा खंगदना लैरिबा नहा अनि फत्तनुंगदा थोरकलबदी इंडिया लैंगाक असम राइफल्स अमदी स्टेट लैंगाकना थौदांग पुगदबनी मियामगी वारे ममांग सही की मे अहुमदगी हौरखिबा इरांग असिदा मणिपुर की अपुनबगी सक्तम ngangnabagidamak थवाइना पोंथा पिखरबा अथौबसिंगी मफमदा लांगबन हैसोय चरा तंबगी थौरम ngasi लैसांग हिदेंदा पांगथोखरे कमिटी ऑफ फॉरवर्ड क्लब थोंगजू अपुनबा मैरा पाइबी लुप थोंगजू पिच एंड इंट्रिगिटी कमिटी क्यामगई पिक अमदी ऑल क्यामगई नुपी चौखत थौरांग लुपना सिंदुना पांगथोखिबा थौरम अदुदा महिरोय अमदी अरामबाई तेंगोलोय सिंग यावना मियामना सरु याखिबा सिंगना लैखिद्रबा अथौबा सिंगी मफमदा लांगबन हैसोय तरा तमखि थौरम अदुदा तोंगानबा वारेप अहुम अमसु मियामना लौखि वारेप सिंग अदुदी पुवारीगा सागोनदुना लैसांग हिदेन तुंगी मिरोल सिंगना खंगोनबा अमदी चही खुदिंगी लांगबन मतमदा मणिपुर की मियामना लांगबन हैसोय तंबा यानब सेमगतपा लोइनना कुकी सिंगना लांदारकपदगी लैखिद्रबा अथौबा सिंगी निंगसिंग खुबम मितम अममम साबा अपुनबगी सक्तमदा अमदी ngangkhoi सिंगनरकपा खुदिमक पुन्ना थेंगनमिनबा अमदी रिक्रूटमेंट यावगनी हाइदुना चटखिबदगी थीबा खंगदना लैरिबा नहा अनि टेक्ता कायदना थादोरनबा लैंगांगना अंगमा थाक होनागदबनी करिगुंबा फत्तनुंगदा थोरकलबदी मसिदा थोरकपा अफफतगी टेक्चाक पुंबा भारत लैंगांग रिक्रूटमेंट सिलेबा असम राइफल्स अमदी मणिपुर लैंगांगना पुगदबनी हाइना वारेप लौखे अतोपा पोस्ट अमदा कोरोंगान बखुमना थागलकपा पोस्ट अमा मुक शेयर तौजरके सही चुप्पा मिरांग कारबा लमयानबा इराबोट की फोटो तैथोक्तुना लई कत्तुना कुमोन पांगथोकली थौरम लोइबगा फोटोदु काचिन अमदा थमख्रे मिरांग अमुकारगा लैख्रे इराबोट कुमना मरैबाक मफुरुम निंगद्रबदा लई लिसिंग कलसु करिबु काननी महाक कुमना इरैबाक इफुरुप किदमक कथोकपा ngamba changi haina mahakna share tawrakli ngasi gi oina aroiba post da arambai tengol di luching porel korongan ba khumana thagalakba post ama mu share tawjage aikhoina angang oiringai da cycle thauraga maitai kanbaini kaina chatpa ahal singdu ubada angawba gum khalami ngasi di makhoina hona jaramli do yam chummi aikhoina uba phangdaba asanba mireng ama yenglambani aikhoi gi damaktani khanglai chap manai hauji aikhoina hona jaribasi kanagumba kharanadi angawba gumna miremni kai khalamba yai adubu tungi miroda aikhoibu soidana nungsirakani ningsinglakani haina mahakna share tawrakli ngasi gi matang sida video si losinjarage channel sibu nungsibiduna subscribe tawsanbiu haina ningsingjari thank you